Dear Manipur YouTube channel swing birba mayam pum nam po amuka hana taram nok seri han bada yamna maru iba yamna nungai taba update am khaktung thamjage Koukrukta Khungakpa ama Sire ahum THIBA FANGDRI Imphal West District amadi Kangpokpi District ka lona ba Koukruk maning sing amadi kadangpanta kuki militant sing na phaba makal gi nongmei amadi bom yauna landarakre maduda Khungakpa volunteer sing na so handuna nongmei kapnakhi ngasi nungthin pung ani rom tabadagi hoduna Koukrukta nongmei kapnakhi baduda Khungakpa volunteer ama sikhiba ga loina na ahum amana THIBA khangdana leiri Sire ba mioi adudi kuki militant sing aduna MANGAK KAKLAGA halam kibani haina thajanari asiba sang lauthoknaba hojik sang sin Nangkhre hairi amoromda kadang banta nongmei kapsil lakiba aduda Khungakpa volunteer ama Asok padagi laikan Nangkhre soklaba mioi adudi ngangom sanjit chahikun taragam mapan apokpa NG Sarat Kawi kadang bon part 2 dagini mahakna leiriba mafam adudagi atopa mafam amada hongdoknaba hotnaringaida makhwangda nongmei maruna pan khibani hairi mahak hojik rims hospital da laikan Nangkhre mahaki phebam ka hena khudong thiningai oidre hairi hojik su mafam aduda central force amadi state force sing sangsilaktun Akanba Maongda khut handuna nongmei kap Nangkhre amoromda kuki militants singi maikai dagi maitai Khungakpa mari hatkre haina social media da harauba phongdokna rakpagi video ama viral oirakre hairi amoromda ngasi kuki militant sing na Khungakpa sing dagi nongmei mari munkhre hairi video sing bibagi damakta mayam pum nang pu amuka hana thagachari ana update ki damakta Dear Manipur YouTube channel na sibunung sibiduna subscribe to biramo. Thank you.